ꯋꯦꯠ ꯇꯧꯅꯈꯤ ꯚꯥꯔꯠꯀꯤ ꯃꯤꯁꯤꯡꯅ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯋꯥꯐꯝ ꯑꯃꯒꯤ ꯃꯇꯥꯡꯗ ꯀꯔꯝꯕ ꯃꯇꯝꯗ ꯄ꯭ꯔꯣꯇꯦꯁꯠ ꯑꯣꯄꯣꯖ ꯇꯧꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯑꯃꯁꯨꯡ ꯐꯥꯏꯅꯦꯂꯤ ꯏꯟꯗꯤꯌꯥꯅ ꯁ꯭ꯇ꯭ꯔꯣꯡ ꯄ꯭ꯔꯣꯇꯦꯁꯠ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯈꯤ ꯑꯦꯒꯦꯟꯁꯠ ꯕꯪꯒ꯭ꯂꯥꯗꯦꯁ꯫ ꯋꯥꯔꯤꯁꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯨꯍꯝꯃꯗ ꯌꯨꯅꯨꯁꯀꯤ ꯌꯥꯝꯅ ꯅꯛꯅꯕ ꯃꯍꯐꯨꯖ ꯑꯂꯝ ꯀꯧꯕ ꯃꯍꯥꯛꯅ ꯔꯤꯁꯦꯟꯠꯂꯤ ꯃꯦꯞ ꯑꯃ ꯁꯦꯌꯔ ꯇꯧꯔꯛꯈꯤ, ꯃꯗꯨꯗ ꯃꯥꯅ ꯚꯥꯔꯠꯀꯤ ꯇꯦꯔꯤꯇꯣꯔꯤ ꯃꯌꯥꯝ ꯑꯃ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯄꯥꯔꯠꯅꯤ ꯍꯥꯏꯅ ꯎꯠꯂꯛꯈꯤ꯫ ꯃꯁꯤꯗ ꯏꯟꯗꯤꯌꯥꯅ ꯀꯦꯇꯥꯒꯣꯔꯤꯀꯦꯂꯤ ꯍꯥꯏꯈꯤ ꯋꯥꯐꯝ ꯑꯃ ꯐꯣꯡꯗ꯭ꯔꯤꯉꯩ ꯍꯥꯏꯗ꯭ꯔꯤꯉꯩ ꯌꯥꯝꯅꯃꯛ ꯈꯟꯊꯧ, ꯏꯟꯗꯤꯌꯥ ꯑꯁꯤꯒꯨꯝꯕ ꯇꯥꯏꯞꯀꯤ ꯋꯥꯐꯝ ꯃꯦꯞ ꯑꯦꯛꯁꯦꯇ꯭ꯔꯥ ꯑꯦꯛꯁꯦꯞ ꯀꯩꯗꯧꯅꯨꯡ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯃꯁꯤꯗ ꯋꯥꯍꯪ ꯑꯃ ꯂꯥꯛꯄ ꯌꯥꯏ, ꯃꯁꯤꯒꯤ ꯃꯍꯐꯨꯖ ꯑꯂꯝ ꯑꯁꯤ ꯀꯅꯥꯅꯣ? ꯃꯥꯒꯤ ꯃꯇꯥꯡꯗ ꯅ꯭ꯌꯨꯁꯇ ꯌꯥꯝꯅꯃꯛ ꯗꯤꯁꯀꯁꯟ ꯑꯣꯏꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯃꯥꯅ ꯈꯔꯅꯤ ꯃꯥꯡꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯣꯁ ꯑꯃ ꯁꯦꯌꯔ ꯇꯧꯔꯛꯈꯤ, ꯃꯗꯨ ꯚꯥꯏꯔꯦꯜ ꯑꯣꯏꯈꯤ ꯑꯃꯁꯨꯡ ꯃꯦꯞ ꯑꯃꯁꯨ ꯁꯦꯌꯔ ꯇꯧꯔꯛꯈꯤ, ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁ ꯔꯤꯄ꯭ꯔꯖꯦꯟꯠ ꯇꯧꯕ ꯃꯦꯞ ꯇꯥꯛꯄꯒꯨꯝ, ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯃꯦꯞ ꯑꯗꯨꯒ ꯅꯣꯔꯊ ꯏꯁꯠ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯃꯌꯥꯝ ꯑꯃ ꯌꯥꯎꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯃꯦꯞ ꯑꯗꯨꯒꯤ ꯁꯤꯂꯤꯒꯨꯔꯤ ꯀꯣꯔꯤꯗꯣꯔ ꯀꯁꯦ ꯅꯣꯔꯊ ꯏꯁꯠ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯔꯦꯁꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯀꯅꯦꯛꯁꯟ ꯇꯧꯔꯤꯕ ꯃꯐꯝꯁꯤꯁꯨ ꯌꯥꯎꯁꯤꯟꯈꯤ ꯃꯈꯣꯏꯒꯤ ꯃꯦꯞ ꯑꯁꯤꯗ, ꯑꯗꯨꯒ ꯋꯦꯁꯠ ꯕꯦꯡꯒꯜꯒꯤ ꯃꯐꯝ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯈꯤ꯫ ꯑꯗꯨꯒ ꯃꯦꯞ ꯑꯁꯦ ꯁꯦꯌꯔ ꯇꯧꯔꯛꯂꯤꯕ ꯃꯤꯁꯛ ꯑꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯏꯟꯇꯔꯤꯝ ꯒꯚꯔꯟꯃꯦꯟꯠ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯌꯨꯅꯨꯁꯀꯤ ꯃꯈꯥ ꯆꯠꯂꯤꯁꯦ ꯃꯁꯤꯒꯤ ꯁꯄꯣꯔꯇꯔꯅꯤ, ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯃꯤꯡ ꯂꯩꯕ ꯃꯤꯁꯛꯅꯤ, ꯆꯨꯝꯅꯒꯤ ꯃꯤ ꯅꯠꯇꯦ, ꯑꯦꯗꯚꯥꯏꯖꯔ ꯑꯃꯅꯤ꯫ ꯃꯥꯅ ꯃꯁꯤꯃꯁꯨ ꯃꯈꯥ ꯇꯥꯔꯛꯈꯤ, ꯕꯪꯒ꯭ꯂꯥꯗꯦꯁ ꯇꯨꯝꯗꯅ ꯂꯩꯐꯝ ꯊꯣꯛꯇ꯭ꯔꯦ, ꯑꯦꯒ꯭ꯔꯦꯁꯤꯚ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯐꯝ ꯊꯣꯛꯂꯦ, ꯃꯁꯤꯒꯤ ꯑꯦꯔꯤꯌꯥꯁꯤꯡ ꯑꯁꯦ ꯂꯧꯐꯝ ꯊꯣꯛꯂꯦ ꯍꯥꯏꯈꯤ꯫ ꯃꯥꯒꯤ ꯄꯣꯁ ꯑꯁꯦ ꯁꯠ ꯂꯥꯎꯅ ꯃꯌꯥꯝꯅ ꯄꯥꯅꯈꯤ, ꯁꯟꯗꯣꯛꯈꯤ, ꯏꯟꯗꯤꯌꯥꯗ ꯁꯣꯛ ꯑꯣꯏꯈꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡ꯫ ꯑꯣ, ꯌꯨꯅꯨꯁꯀꯤ ꯒꯣꯞꯀꯤ ꯑꯦꯗꯚꯥꯏꯖꯔ ꯑꯁꯤꯅ ꯑꯁꯨꯝꯅ ꯂꯣꯟꯕꯁꯤꯗ ꯕꯪꯒ꯭ꯂꯥꯗꯦꯁ ꯒꯣꯞꯅ ꯀꯩꯁꯨ ꯂꯣꯟꯗꯦ, ꯀꯩꯁꯨ ꯍꯥꯏꯗꯦ ꯍꯥꯏꯗꯨꯅ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯁ ꯑꯁꯤ ꯀꯤꯗꯨꯅ ꯄꯦꯅꯤꯛꯇ ꯌꯥꯡꯅ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯦ ꯅꯨꯄꯥ ꯑꯁꯤꯅ꯫ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯅ ꯗꯤꯂꯤꯠ ꯇꯧꯈ꯭ꯔꯕꯁꯨ ꯃꯁꯤꯕꯨ ꯂꯥꯏꯅ ꯂꯧꯈꯤꯗ꯭ꯔꯦ, ꯃꯔꯝꯗꯤ ꯕꯪꯒ꯭ꯂꯥꯗꯦꯁꯀꯤ ꯏꯟꯇꯔꯤꯝ ꯒꯣꯞꯀꯤ ꯂꯤꯗꯔ ꯌꯨꯅꯨꯁ ꯑꯁꯦ ꯑꯃꯦꯔꯤꯀꯥꯗ ꯌꯥꯝꯅ ꯌꯥꯕ ꯃꯤꯁꯛꯅꯤ, ꯋꯥꯡꯅ ꯋꯦꯜꯀꯝ ꯇꯧꯏ, ꯑꯗꯨꯒ ꯕꯤꯜ ꯀ꯭ꯂꯤꯟꯇꯟꯒꯤ ꯃꯇꯝꯗꯁꯨ ꯌꯨꯅꯨꯁꯇ ꯑꯦꯋꯥꯔꯗꯁꯤ ꯄꯤꯈꯤꯁꯤꯅꯤ꯫ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯄꯣꯁ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯃꯍꯐꯨꯖ ꯑꯂꯝ ꯑꯁꯤꯁꯨ ꯑꯃꯦꯔꯤꯀꯥꯗ ꯃꯨꯍꯝꯃꯗ ꯌꯨꯅꯨꯁꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯁ꯭ꯇꯦꯖꯇ ꯀꯧꯈꯠꯈꯤ ꯍꯥꯏꯗꯤ ꯃꯈꯣꯏ ꯑꯁꯤ ꯄꯋꯥꯔꯗꯤ ꯂꯩꯕ, ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯄ꯭ꯂꯥꯅꯤꯡ ꯑꯃꯗꯤ ꯆꯠꯊꯕ꯫ ꯁꯣ ꯃꯍꯐꯨꯖ ꯑꯂꯝꯅ ꯄꯦꯅꯤꯛꯇ ꯄꯣꯁ ꯑꯗꯨ ꯗꯤꯂꯤꯠꯇꯤ ꯇꯧꯈ꯭ꯔꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁ ꯇꯧꯅꯤ ꯍꯥꯏꯅ ꯊꯦꯡꯂꯨꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯁꯨ ꯑꯗꯨꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯑꯃꯗꯅꯤ, ꯃꯈꯣꯏꯗꯒꯤ ꯌꯥꯝꯅꯃꯛ ꯁ꯭ꯇ꯭ꯔꯣꯡ ꯑꯣꯏꯕ꯫ ꯏꯟꯗꯤꯌꯥꯅ ꯄꯦꯁꯦꯟꯠꯂꯤ, ꯌꯥꯝꯅ ꯄꯦꯁꯦꯟꯠꯂꯤ ꯍꯥꯏꯈꯤꯕꯅꯤ, ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯇꯧꯒꯅꯨ, ꯀꯩꯗꯧꯅꯨꯡꯗ ꯑꯦꯛꯁꯦꯞ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ꯫ ꯑꯗꯨꯒ ꯔꯤꯌꯦꯜꯗ ꯏꯟꯗꯤꯌꯥꯅ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯍꯧꯖꯤꯛꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯗꯤꯜ ꯇꯧꯏ꯫ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯏꯟꯗꯤꯌꯥꯒ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯔꯤꯂꯦꯁꯟ ꯂꯩꯇ꯭ꯔꯁꯨ ꯀꯩꯁꯨ ꯀꯥꯏꯕ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯗꯤ, ꯏꯟꯗꯤꯌꯥꯅ ꯖꯁꯠ ꯔꯤꯂꯦꯁꯟꯁꯤꯞ ꯐꯅ ꯂꯩꯕ ꯄꯥꯝꯕꯅꯤ, ꯑꯗꯨꯒ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯄꯥꯋꯔꯐꯨꯜ ꯃꯤ ꯀꯌꯥꯁꯨ ꯍꯧꯖꯤꯛ ꯂꯩ, ꯃꯈꯣꯏ ꯏꯟꯗꯤꯌꯥꯒ ꯔꯤꯂꯦꯁꯟ ꯊꯝꯕꯁꯦ ꯄꯥꯝꯗꯦ, ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯃꯇꯝ ꯑꯗꯨꯗꯒꯤ ꯈꯥꯏꯅꯗ꯭ꯔꯤꯉꯩ ꯄꯥꯀꯤꯁꯇꯥꯟꯒ ꯔꯤꯂꯦꯁꯟ ꯊꯝꯕ ꯄꯥꯝꯕ ꯌꯥꯎꯔꯤ, ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯀꯌꯥ ꯌꯥꯎꯏꯁꯤꯅꯤ꯫ ꯕꯪꯒ꯭ꯂꯥꯗꯦꯁꯀ ꯍꯥꯟꯅꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯨꯝꯅ ꯂꯩꯔꯝꯃꯗꯤ ꯐꯒꯅꯤ ꯍꯥꯏꯕ, ꯏꯟꯗꯤꯌꯥꯒ ꯔꯤꯂꯦꯁꯟ ꯊꯝꯅꯤꯡꯗꯕ ꯑꯁꯤꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯍꯧꯖꯤꯛ ꯕꯪꯒ꯭ꯂꯥꯗꯦꯁꯇ ꯂꯩ ꯍꯥꯏꯅ ꯃꯦꯟꯁꯟꯁꯨ ꯇꯧꯗꯔꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯄꯣꯁ ꯑꯗꯨ ꯒ꯭ꯔꯦꯇꯔ ꯕꯪꯒ꯭ꯂꯥꯗꯦꯁ ꯑꯃ ꯁꯦꯝꯕꯒꯤ ꯄ꯭ꯂꯥꯅꯤꯡꯒ ꯇꯧꯔꯛꯄꯅꯤ, ꯑꯗꯨꯕꯨ ꯃꯗꯨ ꯀꯩꯗꯧꯉꯩꯗ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝꯅꯤ꯫